अथौबा पुथेम कुंजा बिहारी न लेखिदबदा अवाबा फोंदोक्सरी अरामबाई तेंगोल वाफम खरा थमनगली हारिबा वरुल असिबु करोंगानबा खुमन शेयर तौरदुना अरामबाई तेंगोल की मेकैदगी थोलकपा तांग तरागमंगा था अहुम इंग्लिश सिंगनिगा कुनगा मरीदा अथौबा पुथेम कुंजा बिहारी न लेखिदबदा अवाबा फोंदोक्सवा हौखिबा तांग तरागमंगा मार्च इंग्लिश सिंगनिगा कुनगा मरी इराय नुमित असिगी नोंगालमदाय पुंग अमगा मखाइरोम ताब अदवाइदा मोइरांगपुरेल अवांग लेकाइदा लेबा बंकर डेल्टा 5 ड्यूटी तारगा खुनगाक्तुन लेदिङै इखंग खौदना वन थरक्तुना लयंगबा नंगदना लेखिद्रबा अरामबाई टेंगोल यूनिट 52 मोइरांगपुरेलगी नुंगसिखिबा अथौबा पुथेम कुंजा बिहारीगी मफमदा अरामबाई टेंगोल पुनमकी माइकैदगी थमोय सोकना अवाबा फोंदोक्सरी अथौबा पुथेम कुंजा बिहारीना लेखिदबदा सेना खाइनबगी अवा मैसा नंगहौरिबा माकी लोइनबी पुथेम ओंबी एबेमल अमदी मसा अहुम अपोकपा पुथेम लीला सिंह अमदी अपोकपी पुथेम ओंबी मेमा इमुंग मनुंग मरुप मपांगसिंग खुदिमकी अवाबदसु अरामबाई टेंगोल पुनमकना थामोय सोकना सरुक याजरी साइड लैश्रम रोबासन अरामबाई टेंगोल कंट्रोल रूम ऑपरेटर अमरोमदना रोबिन मंगांग खैराक्पमना थगलकपा पोस्ट अमना अरामबाई टेंगोल यूनिट 30 सकमाइना एग्जाम थाबा चटकदबा अंगांगसिंग एग्जाम सेंटर थिनबिनबा ngaibibi saktamni thank you team awabada mating pangbadi laida mating tawbanina lawjaribani makasa tarak poina to papaumna inmate singi yauna naba na paikhatliba thabak thoram sing governor da pawdamkhre panam paukserigi maruebi pauksing khongasaraga manipur top channel gi maikeidigi myamna thamjage मणिपुर थोकलिबा इरांग असिना मरम मोदन रिलीफ कैंप सिंग द संगजफम लौदुना लेदिबा इनमेट सिंगी यावना नाबट ना तुंगान बा मियाम के पेखलिबा येखो थौरांग सिंगी मतांगना नाबट की डीजीएम बेनिंग आयरना गवर्नर अनिशा उइके पाउदमख्रे ngasi राजभवन सतुना नाबट की डीजीएम बेनिंग आयर अमदी नाबट की मैनेजर अनि याव मियुत सिंग असिना गवर्नर गुनखी उनाबादुना नाबट की मियुत सिंगे मेगेदिगी तुंगान रिलीफ कैंप सिंग द लेइबा इनमेट सिंगी पेखलिबा येपा थौरांग सिंग मदि मियामदा अपन बा येपा यहोंदना बैंकिंग सर्विस की खुदोंचाबा पीनबा होनरिबा सिंगसु खनखि नाबाना सेल हेड ग्रुप अमसुम फार्मर प्रोसीड्यूर ऑर्गेनाइजेशन एफपीओ सेमबा लोइनना फाइनेंशियल लिटरेसी कैंपेन प्लास्टिक मोल्डिंग हमदि क्राफ्टिंग सिंबगी स्किल ट्रेनिंग प्रोग्राम सिंग पेखलिबि सिंगी मतंग न सुमरिक सुमु वाफम सिंग गवर्नर द खनखि लोइनना मतंग साब अमा येंबिरगा स्टेट फोकस पेपर 2024-25 फोंबिनबसु नाबट की मिहुत सिंग गवर्नर दाइजखि अमरमदा नाबट न पेखलिबि थबक थोरम सिंग दुबु गवर्नर अपियन ममरि थगत फोंदोखि मखासा तरक पोइना तो पपाम न सीएए कैदौनुंगदा लौथोकलोय अमित शाह सिटीजनशिप एमेंडमेंट एक्ट सीएए सि कैदौनुंगदा लौथोकलरोय लोइनना एक असिगी मतंगदि बीजेपी न लुसिंग लेगाना करिगुंबा हिरम अमतदा यासिनबा तौरोय हायना यूनियन होम मिनिस्टर अमित शाह न फोंदोखरे एनआई न लौखिबा अखनबा इंटरव्यू अमदा यूनियन होम मिनिस्टर अमित शाह न हाय लेबा असिदा इंडियन सिटीजनशिप फंगनबा हाइबसे एखोगी सब साबा हंगनि मसिगी मताना करिगुंबा हिरम अमतदा यासिनबा तौरोय हायना सीएए असि कैदौनुंगदा लौथोकलरोय सयनबा लैदिबा सीएए गी सना कांगलोन सिंग सयोल असिगी अंगन मसरुकदा लौथोकिबनि करिगुंबा इंडिया ब्लॉकना पावर पैरक पतारबदि एक असि हनोखि केदरा हाइबगी मतंगदा हंगबा वहंगी पाखुमना मांगना हाय बीजेपी नो लुसिंग लेंगा सिना एक असि सतना हनखिबा सिना ऑपोजिशन फावबदा मकोय पावर पैरकनबगी खुदोंसाबदु चावना मांगजरगनि हाइबा थाजै इंडिया एलायंस फावबना मकोयना पावर पैरक पाइबसि ओइथोकलरोय हाइबा खंगी सीएए सि बीजेपी न पुरकपनि नरेंद्र मोदी न लुसिंग लेंगा सिना पुरखिबनि एक असि अमुक हंदोकपा नत्रगना लौथोक पाइबसि कैदौनुंगदा ओइथोक्तबनि एक असि हंदोकपा पामनिबसिंग अदुसु वखल ताहननबा लेबाक सिनबा तुंगना पाकसना अवेयरनेस पांथोकनि सयनबा लैरिबा लो असिगी खुथांगना बीजेपी न अनौबा बोट बैंक अमा सेमगले हाइना ओपोजिशन की माइकेदिगी मराल सिरिबसिगी मतंगना यूनियन होम मिनिस्टर न फोंदोखिबदा ओपोजिशन की ओइना अतोप थबा अमत लेति मखोइदी वाना अमा ngang तौथोरकपा थबकना अतोप अमा तौबिगी पुवारी लै अदुबा प्राइम मिनिस्टर मोदी अमदी बीजेपी दी मखोइगे खेने बीजेपी नत्रगना पीएम मोदी ना हाइदोखिबा वाफम सिंग अदुदी नुंगदा हक्तुना थमखिबगा सपमाने मोदी न मियाम द पीबा थाजबा खुदिमक मपुंग फाना थबक तो ओंथोक्तुना लाक्ली हाइखि सीएए बु बीजेपी न पॉलिटिकल की खुदोंसाबा लौनबगी दमक सिजनरी हाइना
opposition gi maikei gi tawrakhiba charge adubu yaningdaba phongdokladuna opposition gi thawong asi leibaki luraba security gi oiba warepta ayetpa apanba pibaga satmani makoidi surgical strike amadi air strike sing sathaba phawba lenga sina political gi kanaba loribani haiba kangbuni adudi aikoi terrorism gi mayokta kariguma action amata lokhataba tarabra hani sangki CAA gi notification thokibagi matam aduga mari lainana Union Home Minister na phongdokhibada Rahul Gandhi Mamta natraga Kejriwal yawn opposition party khudimang oidaba senthiba aranba makhalgi politics tawda loina senai madu nalamdrabadi ek asigi notification thokibagi matamgi matangda wang hanglamloi haina Amit Shah na makata na phongdokhi atopa pawmana Nagaland gi tourism minister na Manipur gi governor unaduna irang losinana bagi matangna khanakhre Nagaland Tourism Minister Temzen Imnar Manipur gi Governor Anisha Uike ngasi Rasbon unakhibaga loinana state asida ing tapa puraktuna mausa gi punsida hanjelangna bagi matangda khananai nakre ngasi unakhiba duga mari lainana Nagaland gi Tourism Minister state asida thokliba irang asi losinana ba phurubani gi marakta mapung phana ing tapa purakpa wakhal taminaba madi wari sana thokpa mathoktai haba wapham governor thamki loinana relief camp na sangjafam lauduna phurup animaki miyoi singi yepa thaurangi damak mathau taba thapak sing hena lokhatpa tangai fadaki governor gi maikedi gi minister bu taram okna dun state asida hauzik thengnari ba irang ase lusinana ba phurup ani gi marakta lairiba thajana daba sing ko khonana ba lengang na paikhat piya ba thabak khudimak paikhali thokli bi irang ase lusina bi gi amata ngai raba pambai oigadoriba phurup ani gi marakta wari sana ba gi thabak su hauraki phurup ani maki miyoi sing puna phamina dun wari sabi yana ba madi panduna ladibi issue sing lusin mangamnaba center amadi state angana lamdam sida ingta pa hanjalaktuna mausagi phibamda puraknaba paikhat payaba thabak khudimak paikhatli atopa pawmana SSUM gi mapokumon pangthokre laita laire imungi mahairoi kullemna mahi tamhalagani yaima state asida thokliba irang asina maram oiraga makhatana mahi tambada awaba mayoknaragadaba sahi sigi class 12 exam pass toraba mahiroi tara loinana sahi sigi class 10 exam na mai paklaba laita lairaba imungi mahiroi nupi masa tara puna mahiroi kun lemna mahi tamhalagani haina Socialist Student Union Manipur SSUM na lathokre lamlai esigi manung sanba telau sanada leiba nungsikol laikol pangthokiba mahiroi lup asigi mapalak suba mapokumon thoramga mari leinana wapham asi mahiroi lup asigi president SEI mana laktokibane mangna hai irang asina maram moiraga makhatana mahi tambar awaba mayunaraba mahiroi sing asi lemna mahi tamana na khongthang asi lup asigina lokatpane sahi ama phajalak irang asina maram moiraga khunai miyam maru oiba mahiroi khunai da asobu chaithing ama pirabasu mahiroi singda mamalebak nungsibagi ithil amadi kathokpagi thauna hena hapugum hauri relief camp de lairiba mahiroi sing yenglaga model school gi thakta lairaba lainga ki school sing gi infrastructure sing hangat handuna anauba mahiroi launaba khonabiyo amadi loisindna lairiba lainga ki loisang sing athubada saba loisin biyo ki loinana hayengdagi haugadoriba class 10 gi exam asi yenglaga kanagumba lup natragana miyoi singna mairoi singna ayat apan pidana basu mairoi lup asigi maikaidigi apel tokhi thoram asigi manungsana awang maikaidigi khulngak diba belas volunteer force na silgi mating piduna pungning thokhi thoram ga mari lainana nungsikol na leiba hizam irabot ki mitamda amadi haukiba sahi gi me ahum digi horaklibi irang sida laikhitraba athawisingi mafamda haikaleka tamduna awaba phungdokhi masigi mathakta irang manung lamlai yesina konba manung singdagi laikhidraba athauba marigi imung manung du social gi tengbang pikhi atoba pawmana class 10 gi exam thagadoriba mahiroi singna tongan lup singna ye papaujal pinarakni board of secondary education manipur bosem na lauduna hayengdagi hona pangthokadoriba HSLC examination saru gyagadoriba mahiroi singna tongan lup singi mekedigi ye papaujal pinarakni All Manipur recognized private school welfare association gi secretary P Romana Thadorak pa yepa pausal P bigi sirolabada mahiroi singi punsida ahan boina thengnagadaba public exam ama oiriba HSLC asinga sigi tung laita tangdu laita draba lebaki lala asida mahiroi singna aki tujung yauduna saru yabaga loinana mak wangna phangduna mahiroi puna mak pass torap oirasan waina association asigi makedigi yepa pausal P bigi loinana sembiba mapugi mapamda thauni jari hairi Amaromda Student Union of Kanglipak Suki Publicity Secretary S Prem Kumar Mangang na Thadorak Pasiro Ramada Langi Saiteng Maraksida Mahi Masing Haiba
asisu tamdaba yaudaba yadraba madi malemgi thakta aikogi mahairoisingbu changnamnabada noptanabagi damak tangkak kiyada examination kya pangthokli mahairoi amadi mai tamlakpagi lambida yamna maruiba madi ahenba asoba sanging ama oiriba HSLC examination asibu thagadriba mahairoi khudingmak lup asina yepa pausal piri mahairoi sing langi saitheng kaya nanglabasu thauna leina aranu pambai amati yaudana sanging asibu saruk yabiu haidi nakala moramda Reformist Student Friends RSF की Publicity Secretary Senglen Sana Kuman Thadora Pasolamada Hayengdagi Hauduna Habide Nasidigi Hauduna Pangto Kudoribe examination Sid Saruk Yagadoriba Mahiri Kudimaki Wapamda Lopasugi Makadigi Pausal Pibagaloina Myri Amagi Punsi Tungi Lebak Lepad Asobama di Tangai Padabamaru Ebe exam Subu Ingna Signamadi Natabambai Sizinadana Mai Pangna Pangto Minana Bahonabada Kudimana Taudang Lowinner Siadi All India Student Federation AISF Manipur State Council की Joint Secretary Laisem Ningomam Thadorakwa Siulamada HSLC exam Thagada Mahiroi exam si Aran Pambai Yaudana exam gi atmosphere Kahendana Thab Sanging Ama Ohensi Amadi exam Thagudari Mahiroi Singna exam Sibu Sauna Mai Pak Oirasan Loidana Sai Kudingi Lup Asina Bosem Amadi Kosem Loba class Dinamadi 12 ki examination Sigi Inspection team ama oina lup asina satpa matamda mahiroi singna aranba pambe sejinaduna aranba lambi de sakhidana ba senaduna lakpani mahiroi kharana aranba pambe sejinarama thengna ba si mahiroi khunai ama dilai ba asiki lebak thibani maram asina mahiroi singna aranba pambe sejinara khibagi maram amadi hawrapham kupna yengsinba hawragani haidena su pausida sumakata na su phongdorakli atopa paumana Pambaina Lusingba UNLF ki Kedar Uhum Pakibaki Mayok to Mapam Kara Kongjang Sangsinkre India Linga ka Pistok Agreement sign Taunariba Pambaina Lusingba UNLF ki Chief of Army Staff Thoiba Ally Sidaba Mapu Chief Intelligence Ingba Amadi Kedar Amaga Puna Makoi Uhum Thas ki Tarag Hum Doide NIA na Pakiba Tawongi Mayok Tanga si Tawal District ki Tuan Mapam Singda Ima Ibel Sing Wokat Mi Pam Duna Makoi Uhum Condition Amati Yaudana Tadokadavani Hana demand okre Lauremam apunba Maira Pai Bilum Silaga si Lauremam Singlakta Ima Ibel Sing Wokat Mi Pam ki Wokat Mi Pamaduda Saruk Yakibi Konjangmam Solosana Fungo Kibada India government ka peace agreement sign Taunariba Pambaina Lusingba UNLF ki Kedar Uhum Ngarang NIA na Pazin Kiba si Mama Oibising Yabangomlai Atubu Matamda Makoi Uhum Taturak Taparabadi Hena Kan Makongjang Sangsilaganaki Amarom the PSG Apunba Maira Pai Bilum Su PSG Club Kilampak to Wakat Mi Pam Duna Kongjang Sangsinkre Wakat Mi Pamadura Saruk Yakiba Maira Pai Bilusingba Oinam Sumatina Fondo Kibada Manipur Yahuzik Oiribu Siraba Matamasida Amadi Lamdamasigi Laibak Kadi Oirakadagi Hype Ngamdriba Tanza Sida Aikoi Bungakpi Senbiriba UNLFP Group ki Kedar Isa Uhum NIA na Pazin Kibagi Tawong PSG Mama Oibising Yabangamrai Makoi Uhum Bungasi Numijungba Pawagi Mamang condition amati yaudana Kudakta Tadokadabani Tadoraktaba Tarabadi Akan Mukongjang Kyasang Silaganaki Marasida Langmaitet Kulgi Maira Pai Bisina Sunga Siayuk Langmaitet ki Mipun Sang Wakat Mipam Duna Kongjang Sangkip Wakat Kongjang Adur Saruk Yakibi Khwairakpam Asarani Kaubi Nupi Amana Phongdo Kibada India Lenga ki Pistok Agreement sign Taunari by UNLFP gi Army Chief Intelligence Amadi Kedarama Ngarang NIA na Pazan Kibagi Maram Miam na Kangalu Su Taunari Bukuki militants in a ground rule to Gaibadana Kariamata action Taudraga Aikoi Mitagi Kulngaksa Rivi Isa Sinda Kutabiki Tawangasi Mama Oibising Yabangam Loy Han Phongdoki Okong sang apun Maira Pai bi lup amasum Yaripok Maikai gi Maira Pai bi sunga sunga si Matang Sina Okong sang Kaitil Masa Masum Yaripok Kaitil la Kongjang Sangki Miam gi Kongjang aduda Pistok Taunariba UNLFP gi Kedar Uhum Pazin Kiba Kudak Tadokadabni Kulngak Basing Amata Pabi Yaroi Karigumba Pazin Kiba Kedar Uhum Condition Amati Yaudana Tadurak Trabadi Madura Tolakpa Apapata Punamak Manipur Lengak Amadi India Lengak na Pugadabni Isa Singidamak Mama Equilady Kulngak Basing Paraklabadi Mama Equi Tumina Lairoi Civil War Tulakani Haiba Kulau Sing Lauki Wongutira Mayai Lekai Maira Pai Bishinasu Ngasi Wakat Mi Pam Kiba Loina Pazin Kiba UNLFP gi Kedar Uhum Atubu Matamna Tadurak Trabadi Makal Makha Kyagi Kongjang Sangsilagan Haina Maira Pai Bilu Wasigi Lusing Bisingna Phongdorakli